ngasi numitang wairam phongkhiba tongan-tonganba Manipuri sifongsing amasung thokhiba thawdok wathokisingdagi maruoibi ipausing mayamda thamjagi ahanbada Kangleipakki mairadagi lakhusaraga Laimakhonggi akoibada leiramba lanjenaruba kukising masa masagi mayumda hanjinanaba hori lanjenakhiba miteising haujuk phawba hanjinba ngamdri Manipura thokliba sahi amaga tha mangaro faraglaba Kanglup anigi sathiraba lan asina maram oiduna Laimakhong army camgi akoibada leiramba kuki amadi mitei khul kaya masa masagi mayum thadoktura lanjenakibasing adugi manungda kukising ayambadi masa masagi mayumda haujuk hanjinaduna leiba honare loinana makhoi bungak senbagi thabak Laimakhong army na haujuk akan mamongno sathari adubo mitei singdi masa masagi mayumda haujuk phaw hanjinba ngamdana tuan relief camp sida leiri pauksi asina phangba pawgi matung inadi Laimakhong singmang Laimakhong cooperative hairiba mafamsing asida mitei amasung kuki sing khundaduna leiminaraki Kanglup ani gi lan asina Kanglup ani maki miyoi sing masa masagi mayum sing asi thadoktuna lanjenaki adubo haujikti lanjenaruraba kuki sing masa masagi mayum sangduna leiba honare adugo lanjenaki ba mitei singdi masa masagi mayumda ngamdana leiri loinana hairiba mafamsing asida leiramba mitei singdi haujuk phawba khudakta Sadar Patel High School gi boys hostel hangliba relief camp amadi mandap yumpham da hangliba relief camp asida sangjafam lawduna leiri pawsin hai harauthel mulai lailon phayang sansang Laimakhong singmang misi haubi hairiba mafam sing asida leiramba lanjenaruraba kuki singsu haujik masa masagi hanagi mafamda hanjinduna leiba hore adobo lanjenakiba mitei singdi haujik phawba masa masagi mayumda sangba ngamdana leiri masa masagi mayumda hanjinduna leiriba kuki singa ngak senbagi thabak Laimakhongda leiriba army gi kangbuna chathai haibasu khunja singna phongdoknarakli haina pausida makhatana palakli makasa tharak poina topa pawna sabungkho khunaugi maning thangma kuki khul sangramda Aphaba makhal gi khulai kuki militant sing chayom saduna leiri tha asigi ahumgi numidang pung 8 makhai taba matamda Imphal East District Yeng Popi Police Station ki manungsana leiriba sabungkho khunau sabungkho sanasabi santi khongbal amadi thamna popina singba mitei khul singda kuki militant singna nongmai amasung bomb kapsinduna akanba mawongda landarakhraba matungda haujuk phawba kuki militant sing takthoknaba Manipur lainga ki maikeidigi karigumba thaba amata lokhotana leiri haujuk sabungkho khunaugi maning thangma sarukta leiriba kuki khul sangram hariba singthak asida Aphaba makhal gi khulai paiba kuki militant sing sausadun leiri haidi pauksi asida khunja khrana phongdorakpagi matung inadi nahal numidang numai kapsinduna akan mamongna landarakhraba matungdagi kuki militant sing amaru oina sangram singthakta yomsinduna leiri akoiba mafam singda satok sin tawduna amuhana mitei khul singda landaraknaba sem saduna leiba manbagi thawong kya uba phangli masida natana sangram kuki khul asidagi chanung khul amadi khamelok taba yaba singi lambi lei hairiba lambi paring asida khulai paiba kuki militant sing hauji satok sin tawduna leire hairi pausin hai nahal numidang numai kapsilaktuna landarakhiba adugi matungda kuki militant sing adu takthoke haiba tarabadi mitei khul singa naknana leiriba jat regiment gi kangbu amadi atai ehenba security force thajinduna coming operation sa thaduna takthoklamma yabani adubu lokhatphum toko thaba hauju phawba Manipur gi lainga ki maikeidigi lokhatabadagi kuki militant sina singi saruk singa asida khutlingduna maning tauna leirakpani hari pausna hai lamlai kendra gi MLA khomwatabam ibomsaga awaba nanglaba mathakta pankriba mitei khul singi khunja singna kyar khana MLA gi mayumna satuna state security thambiduna ngak senbagi thabak sa thabiyu singthaki sarukta makol saduna leiriba kuki militant sing takthok piu haisaki madura MLA gi maikeidi athupa matamda state security force sing thamgani coming operation sathaduna kuki militant sing takhokani haina phongdokhrabasu ngasi phawbo thabak oina pangthokidaba sigidama khunja singna MLA ibom chabo ngangthokiba wa thabak oina pangthokpa ngamdaba miyoini haina aduki matik waraunari hairi atopa pawmana MP sana jawbana khoirambal ima kaithelbu living cultural heritage site oina lathokpinaba parliament ta taksinkre Manipur gi Imphal city mayol maktada leiriba miyamna khoirambal ima kaithel hairagasu thoidok hendona khangnariba ima kaithel asibu living cultural heritage site ama oina lathokpinaba Manipur gi Rajya Sabha gi MP sana jawba lesembana parliament ta taksinkre ngasi phongkiba parliament mifam gi 0 hour gi matamda MP sana jawbana khoirambal ima kaithel gi wapam masi pukhatladun hai Manipur gi Imphal city mayol maktada leiriba khoirambal ima kaithel hairagasu thoidok hendona khangnariba
ima kaithel asi nupi khaktana phamba Asia gi oina khwai gi liraba nupi kaithel singi manungda ama oiriba kaithel amani kaithel asida nupa lalon ba mana stall natragana shop hangbagi ayaba pidi kaithel asi samgat khibagi matangda yamna sanglaba laininga mari leinaba ruwari laigi kaithel asi lalon iti khaktagi mapam nati kaithel asi na Manipur gi puarida socio economic ki oiba asauba mapam amasu kalli hairi MP Sana Zawbana Makataraduna Kumza English Magasani Panga Maria Madi English Magasamapanga Kuntraga Mapangi Nupi Lal Haina Kangnariba British Loilam Laingaki Mayokta Manipurgi Nupi Singna Hokiba Lal Housing Adu Kaitelasi Lusing Bi Nupi Singna Hokibani High River Kaitelasi Women's Economic Empowerment Gi Top Kudam Amani Loinana Kaitelasi Nari Shakti Asuba Kudam Ama Oina Logusi Kaitelasi Top Mawong Matau Lamdamasi puari ga sago narakpagi tongan masak thokpa wari amani women's empowerment gi lamda maru haiba mafam ama kalliba kaya sina maram oiraga khurambal ima kaithel sibu Indian Constitution gi article gi 51A gi makhada living cultural heritage site oina lauthokpina ba loinana article 49 gi makhada lamdamasi gi puari ga sago naraklaba madi laiba asigi maru oiba mafam ama oina yokhatuna Pambina MP Sana Zawbana House ki kuthang Union Government ki puming singki atopa pawmana Kanglup ani gi lana sida puna lanjena dunu lairiba mi sing lising yang khai mapan ga sanga ga humfuga nipani mai saki ba yum masingna lising taraga matoi ga sama ga kunthra gomdoini Chief Minister Manipur thokliba Kanglup ani gi lana sina maram orga Kanglup ani maki mioi sing tharaga haujuk lanjena dunu lairiba mi sing asi puna lising yang khai mapan ga sanga ga humfuga marini Hausu Pawada Maina Saki by Yumasing, listening Taraga Matuga Samaga Kuntragom Dini, Masigi Manunda, you minor Sakraba imong listening aniga Satreka Modragani Toida, Manipur cabinet and Loki book whatever Amagi Matungina, Lupalak Amampiga the Vadugi Saruoina, Ahan by Stolmen Yuina Sada Kungamanga Havidi, Lupalis in Kungamanga, Masama Sagi bank accounts in the Hapri. What how rivers and pumps in a sea, no manini Manunda. Di Shishingi Kutanga Tadok Bahoragani Haina, Home Gisars Puri Minister and Verena Fondokre. Wapamising Asisata Kiba Taragani Toy, Manipur Legislative Assembly Taruksu, Sashangi, Marini Senba, Nomitki, House ki, Business ki Manungsana, Question Award ki Matam, Opposition Congress ki MLA Kanguzam Ranjina Pukalaki Buwang Amagi Pakum Piraduna, House ki, Leaders Oriba Minister and Verena, House the Tamkibani. Chief Minister na House ta makata na thamki bu waphamdi yum maina sakraba yum thong lising ohumga samriga nifuga taruk verify tawhe hairiba yum thong lising ohumga samriga nifuga taruk asigi senphamsu numit nini humni asida thadok lagana ki House phawgi oina senpham thadurakiba sida Imphal West ta mapan Imphal East ta samaga taraga manga Visnupur da sawngaga taraga ni thoisu Kangpokpida lising aniga samaga yangkhai ga taruk yawri Cabinet na Lokiba Warep ki matungina sentang Pithariba scheme asida maina loina sakrabasing aduda hena PC haina warep maki housing maki oina de yumsing mai saktaba mayumai kai thadolaga sena khrabasing adugi oina mi amamam da lupalising amamam mari rathokna pikiba labor card sabiraga lupalising manga phongna kiba laikre aduba housing ki scheme asida di makoi sing adu yaudi haina pakhum piki Chief Minister ki pakum taraba matungda supplementary question thamladuna MLA ke Ranjina haki Chief Minister na piba pakum da mai chaki ba yuma singa si punna lising taraga mathoiga samaga taraga homdoini haina piri aduga MLA o Suresh Kumar na ngasi hangba an star question dana mai saki ba yuma singa si lising taraga ni panga sahunga humdraga mathoini haina piri masida sauna khena ba lairi ba sikari gino Sial piba yaudoriba yumsing adugina karamba matamna pigadori mamang saigi February gi thadagi hokiba thaba asi mangam sandre DC singna verification tawboda matam kyam kuina laukigani Kaksing district oina hauju phawba sial amata pidri DC da hangba matamdadi proposal thakibadi kuiri haina pakum pirakhiba lei haina house da thamki MLA Ranjit ki wapamata taraba matung CM na house da thamkibadi mai sakiba yumasing Kenaba lady badu sumamgani masi lam laiba madi laitabagi sayanaba khara lei sumthokna ba honazake aduga CLP ba wa libasing aduna thasigi manungda loina mak pithokna ba hotnage hai khena su paus ta makhatari atopa pawmana akakna ba organization amataga wari sanana ba Mizoram gi CM Laldo Homana Union Minister da pankhiba leiti IPR
Mizoram ki Chief Minister Lalduhuma ki New Delhi ki khongsat manung adu center ki lusingba singa unaduna sahi ama helaglaba Mizoram ki yumthang nariba Manipur da oiriba phiba masi lusinanaba Manipur da lairiba Kuki Jau ki organization singa wari sanaduna political grave demand sing thungonanaba sinbiyu hairamle haibaduda Chief Minister Lalduhuma ki makedi ki Union Home Minister Amit Shah ki akaknaba organization amataga wari sanaba pankhiba leiti haina Mizoram ki IPR na singdurakli Haukiba August ahum thangsa numita Mizoram ki State Information and Public Relations Department na thokiba official oiba Corrigenda mamada August amada Home Minister Amit Shah ga Lalduhuma ki maikedi Ministry of Home Affairs na sinduna Manipur ki Kuki Jau Kanglu ki miyut sing mutsiliba Jau organization singa wari sananaba sinbiyu haina taksinki Madura Chief Minister Lalduhuma ki maikedi Amit Shah ki maphamda akaknaba oina organization amataga wari sananaba panba leikidi haina Mizoram ki IPR department na singdurakli panba yai madudi IPR department asina haukiba irai numita thokiba warol amada Chusampur da leiba Kuki Jau ki loop ama oiriba Indigenous Tribal Leaders Forum ITLF ka wari sananaba hotnabinaba taksinki haina pankiba wafam adu soikibani haina IPR department ki maikedi singdurakli Atopa pa omana Rongwei Naga Council na ziri lambi amadi Tengzai mari lambi thingbagi akanba khongjang sangsingkhre Chusampur amadi Kangpokpi district lairiba Rongmei Naga singa Manipur lengak mari leinaba thabak thoram sing pangthokpada khudongsa naba None district pangthokpa yahanbiu haina Manipur lengak kyarak hanna ultimatum pisinggrabasu lengak ki maikedi wafam amata phongdoktuna leirakpabu yamna kana yaningdaba phongdoktuna ngasidagi Rongmei Naga Council Manipur na Imphal Jiribam Lambi National Highway Kuntraga Teret amadi Tongzai mari lambi da ban chathabawkhre ban manungda ban saukatpa singna lambi da thoktuna uwa phaijinba lambi mayai da phamjinba amadi tier mai thabi khongjang sangsingki sangchiliba khongjang asida mai masing analeng PHED electricity lining lasunga mari leinaba thabak thoram singa madi atai essential servicing di komtokhi lambi thingwi khongjang asina maram hoiduna National Highway Kuntraga Teret amadi Tongzai maril miyamna satok sintobu yakhidre hansu pausda makhatari atopa pa omana Assembly da BDF ki honorarium hengatle haina CM na phongdokibadu mayek singna khangandrabadi August 8 dagi akanma khongjang hauragani devan Manipur ki Chief Minister Nongthombam Beren Haujik satharibe Assembly session da BDF singi honorarium hengatle haina phongdokibadu mayek singna khangalo haina All Manipur BDF Employee Welfare Association ki President Laishram Debana phongdorakli ngasi Manipur Press Cup ki thangjing wala pangthukiba pawgi mifam amada wapam asi phongdokladuna Devan makhatana phongdokibada Haukiba July kuntraga mathoirigi hauduna satharakiba Assembly mifam asida BDF ki tolop hengakhre haina Minister na phongdokiba du kumja English ngani ga kunga humdoidigi hengat palaitri satharibe Assembly mifam asigi August 9 da Home Department gi khanaba numit tai numit adu Chief Minister na honorarium kaya hengakhre haibadu khanganbiyo karigomba Assembly da khangandrabadi August 8 dagi Manipur amukta thokidriba mongda akanba khongjang sangsilagani khongjang adugi ahanba saruk oina khulai thadokpugi khongjang sangsingani hainasu phongdokhi mangna makha taradun hai Manipur thokliba lan asina maram oiduna miyam kham thengna wanariba sida BDF nasu khulngak senba yauduna awaba kya mayonari loinana MR IRB ga manaba thabakti BDF su tawri maram aduna makhoi ga honorarium manana pibiro district taragatar asida leiriba BDF khudimangna sangsilakadaba khongjang aduda tabidrabadi makhatana sibana ba khangdana khongjang kya sangsilakan hainasu section 1 thamki atopa paomana Manipur thokliba lan asigi waroisin India lengana purakpa ngamloi political party khudimangna amat oiba wakhalunda lan asi lusinana bohona biu dhruba Manipur thokliba lan asigi waroisin India lengana purakpa ngamloi loinana lamdam asina leiriba political party khudimangna magi haiba wakhalon thadoktuna amat oiba wakhalonda lan asi lusinana bohona biu haina oripok apun maluki general secretary Samam Drubana phongdokre wapam asing asi Manipur Press Cup ki Kobru Hall da pangthokiba pawgi mifamada magna pawmising da phongdokibani magna makhatana hai haujik thokliba lan asida awab saking phangniba isil inaw sing relief camp da awa khangniba sida saruk yari Manipur da laiba lup sing ngasi phaw lamdam asigi yaifuna ba hona duna lakli loinana oripok apun malup nasu angama mating pangduna lakli magna hai lamdam asida laiminariba political party khudimangna masa masagi wakhalon tongan leibigi muhutta amat oiba wakhalon da thabak tawminaduna thokliba wathok asigi woroisin purakpa asabu thaudang lawiyu
hauzik nakoi masel hunnabagi matam nati mitai gi oiba apun basaktam ama sakat minasi awaba taraba singi khanduna matau karamna woroisin purakani haibisi khangminasi relief camp da laidiba singi oina su mafam chaba ma lainga na sinbiyu haina su mang phongdoki nakala maromda paugi mifamadu saruk yakibi uripok apun banopi lupki president posangbam joyshri na phongdoki bada manipura thoklibi irang sina lamdam asigi nupi sing amat oina punsin ba mathau tai nupi lup kya tholaktuna mana pamba wafam kya phongdoktuna irang thokan gumsi ruling party na haibada amuksat opposition party na haibada amuksat tawgumsi aikhoi amat oina punsin duna worosin purakna ba honasi थोकलिब लान सिद नुपी ओइबिसिंग हेना सेथिंग फंगदिबनि मणिपुर गी सिटमिलोन फगतनाब होनाबदा हानदगी हौना नुपीसिंग असौब थौदांग लौदुना लाक्लि हौजिकसु नुपीसिंग असौब थौदांग लौदुना सिटमिलोन फगतनाब होनामिनसि मतौ क्रमना फगतहनसिगे हाइबदु अखंग अहिसिंगसु मतेंग पांगबियु नुपी ओइबिसिंगना करी थौदांग लौदुना वोरसन पुरकन हाइबदुसु खंगमिनसि अमगा तातौकसिन तौमिनसि लोइनना आइखोइ मसल अमत ओइनन सुंगसिन मिनदुना खम थेंग वारबा इरांग सिगी वोरसन पुरकनाब होनसि हाइनसु फोंदोखि लोइसलकपो ओइना तोप पावम ngasi manipur yauna akan mamuna nongsuraba yai imd manipur nagaland mizoram tripura west bengal amadi sikkim na ngasi akan mamuna nongsuraba yai haina indian meteorological department imd na section wa thangkre report asigi matungina lakatoriba nominini asida konkan goa madhya pradesh maharashtra west rajasthan amadi is Uttar Pradesh may oirapna nong tagan hadi weather agency na saliba sayol sida Punjab Haryana Chandigarh amadi Delhi da su nong taba guloina Uttarakhand su hayeng amadi hangchit nong kan tagan hadi saliba sayol sida India gi nong pok thangbo mafam singda akhak araw yaw na nong kan tagan hadi Arunachal Pradesh da thasi taret gi mapan phawbo nong tagani haiden su paus ta makhatari duga hauji ko ina di myam paus matang sa tu sinjarage masu myam puna no update ngai minasi